ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯑꯦꯍꯦ ꯃꯅꯤꯟ ꯂꯥꯛꯄ ꯍꯧꯔꯦ ꯀꯥꯃꯥꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪ ꯄꯨꯒꯦ ꯈꯜꯂꯤ ꯗꯦꯜꯂꯤꯗ ꯅꯪꯕꯨ ꯑꯩꯅ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯇꯝ ꯇꯝ ꯍꯥꯏꯔꯛꯀꯦ ꯁꯤ ꯍꯪꯒꯥꯝ ꯂꯩꯔꯦ ꯍꯪꯒꯥꯝ ꯑꯗꯨꯗꯒꯤ ꯁꯤꯅ ꯄꯥꯈꯣꯟ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯅꯥ ꯃꯔꯨ ꯌꯥꯎꯕꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯈꯔ ꯑꯔꯩꯕ ꯌꯨꯝꯗ ꯂꯩꯕꯗꯣ ꯔꯤꯖꯦꯛꯇꯤ ꯈꯔ ꯆꯠꯂꯦ ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯞꯆꯜꯂꯦ ꯁꯨꯝ ꯑꯗꯨꯗꯒꯤ ꯍꯔꯤꯕꯣꯞ ꯃꯆꯦ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯎꯃꯣꯔꯣꯛ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯍꯣꯔꯦꯟ ꯊꯥꯎ ꯌꯩꯅꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯁꯤꯅ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯑꯁꯥꯡꯕ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯕꯣꯛꯀꯤ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯕꯣꯛꯁꯦꯀꯣ ꯃꯥꯒꯤ ꯍꯋꯥꯏꯖꯥꯔꯅꯦ ꯍꯋꯥꯏꯖꯥꯔ ꯄꯤꯀꯦꯠ ꯑꯅꯤꯁꯤ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯗꯤ ꯁꯤ ꯅꯠꯇꯦꯕ ꯁꯤ ꯁꯤ ꯂꯩꯔꯦ ꯂꯩꯔꯦ ꯁꯤꯒꯤ ꯂꯦꯊꯣꯁꯤꯒ ꯍꯣꯔꯦꯟ ꯐꯖꯅ ꯇꯧꯊꯔꯒꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯁꯦ ꯆꯥꯕ ꯌꯥꯕ ꯆꯥꯈ꯭ꯔꯦ ꯑꯣꯛ ꯆꯥꯔꯦ ꯉꯥꯅꯨ ꯆꯥꯔꯦ ꯁꯪꯒꯣꯝ ꯁꯅꯥ ꯆꯥꯈ꯭ꯔꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯑꯣꯛ ꯃꯔꯤꯟ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯤꯗꯤ ꯇꯝꯁꯨ ꯇꯝꯗꯣꯏꯅꯤꯀꯣ ꯑꯣꯛ ꯆꯒꯦꯝ ꯄꯣꯝꯕ ꯑꯗꯣ ꯆꯒꯦꯝ ꯄꯣꯝꯕꯁꯤꯗꯤ ꯍꯩꯇ꯭ꯔꯦ ꯄꯨꯟꯁꯤꯁꯤꯁꯨ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯇꯝꯃꯒꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯅꯤ ꯑꯩꯅ ꯄꯥꯝꯕ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯐꯖꯅ ꯄꯥꯝꯕꯅꯦ ꯉꯁꯤꯗꯤ ꯆꯥꯛꯇꯤ ꯆꯥꯔꯣꯏ ꯆꯒꯦꯝ ꯄꯣꯝꯕ ꯑꯣꯏꯅ ꯆꯥꯒꯦ ꯐꯖꯅ ꯑꯗꯨꯒ ꯁꯦꯝꯕ ꯁꯥꯕꯗꯤ ꯑꯩ ꯂꯣꯏꯔꯦ ꯁꯦꯝꯕꯗꯤ ꯎꯠꯇ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯃꯅꯥ ꯃꯁꯤꯡ ꯃꯆꯜ ꯃꯌꯥꯝꯗꯣ ꯁꯨꯝ ꯑꯃꯃꯝ ꯈꯜꯂꯒ ꯆꯥꯝꯕꯗꯣ ꯏꯇꯣꯝꯇꯒ ꯑꯣꯏꯕꯅꯤꯅ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯌꯦꯡꯉꯁꯦ ꯑꯗꯨꯏꯗꯤ ꯀꯩꯀꯩ ꯁꯦꯝꯕ ꯂꯣꯏꯔꯒꯦ ꯑꯗꯣ ꯑꯩ ꯇꯝ ꯇꯝ ꯍꯥꯏꯔꯛꯀꯦ ꯁꯤ ꯍꯪꯒꯥꯝ ꯂꯩꯔꯦ ꯍꯪꯒꯥꯝ ꯑꯗꯨꯗꯒꯤ ꯁꯤꯅ ꯄꯥꯈꯣꯟ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯅꯥ ꯃꯔꯨ ꯌꯥꯎꯕꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯈꯔ ꯑꯔꯩꯕ ꯌꯨꯝꯗ ꯂꯩꯕꯗꯣ ꯔꯤꯖꯦꯛꯇꯤ ꯈꯔ ꯆꯠꯂꯦ ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯞꯆꯜꯂꯦ ꯁꯨꯝ ꯑꯗꯨꯗꯒꯤ ꯍꯔꯤꯕꯣꯞ ꯃꯆꯦ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯎꯃꯣꯔꯣꯛ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯍꯣꯔꯦꯟ ꯊꯥꯎ ꯌꯩꯅꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯁꯤꯅ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯑꯁꯥꯡꯕ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯕꯣꯛꯀꯤ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯕꯣꯛꯁꯦꯀꯣ ꯃꯥꯒꯤ ꯍꯋꯥꯏꯖꯥꯔꯅꯦ ꯍꯋꯥꯏꯖꯥꯔ ꯄꯤꯀꯦꯠ ꯑꯅꯤꯁꯤ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯗꯤ ꯁꯤ ꯅꯠꯇꯦꯕ ꯁꯤ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯂꯦꯊꯣꯁꯤꯒ ꯍꯣꯔꯦꯟ ꯐꯖꯅ ꯇꯧꯊꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯁꯦꯝꯕ ꯍꯧꯔꯒꯦ ꯊꯣꯡꯊꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯣꯡꯉꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯗ ꯑꯗꯨꯝ ꯇꯝꯕꯤꯔꯒ ꯍꯩꯇꯕ ꯑꯗꯨꯝ ꯇꯝꯃꯒ ꯊꯣꯡꯕ ꯃꯇꯝꯗ 100ꯗ 100 ꯑꯗꯨꯝ ꯍꯥꯎꯔꯗꯧꯕꯅꯤꯀꯣ ꯁꯦ ꯁꯥꯏꯗ ꯂꯩ ꯃꯆꯜ ꯃꯌꯥꯝꯁꯦ ꯍꯥꯞꯄꯒ ꯑꯗꯨꯝ ꯇꯧꯕꯤꯕꯗ ꯑꯗꯨꯒ ꯑꯩꯁꯨ 100ꯗ 100 ꯍꯥꯎꯅ ꯆꯥꯗꯣꯏꯅꯤ ꯑꯗꯨꯏꯗꯤ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯅꯥꯀꯨꯞꯄꯤ ꯃꯔꯣꯏ ꯉꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯊꯥꯎ ꯉꯧꯕꯅꯤꯅ ꯊꯥꯡꯅ ꯇꯧꯋꯦ ꯏꯕ ꯌꯥꯎꯋꯦ ꯍꯪꯒꯥꯝ ꯍꯪꯒꯥꯝꯁꯦ ꯀꯨꯞꯅ ꯀꯛꯑꯣ ꯍꯥꯏ ꯀꯨꯞꯅ ꯌꯥꯝ ꯀꯨꯞꯄꯤꯉꯩ ꯍꯥꯎꯗꯣꯏꯅꯤ ꯍꯥꯏ ꯑꯗꯣ ꯈꯔ ꯀꯨꯞꯅ ꯑꯗꯨꯝ ꯀꯛꯑꯒꯦ hanggang lang din. Mataw ko kaya kaya kaya. Cầm đâu sẽ nào? Anh rất là nghe.
अदुदी मैम अहान स्टेप से कुकर खाली लेरे कुकर खाली सिदा मसे की ओक्सा से मसे हपसन जरगे यहाँ पे अदगी सीधा फुट पद्धति एकदम से गार्लिक जिंजर पेस्ट एकदम से यूज तौरगे सीधा हपसन बिरयानी अदगी कोई की मचल मसल का यहाँ पे जीरा जीरा खरा मुहाचन से जीरा से पैकेट मसा ले रखा है याम दबे रखो जीरा से ले रहे जीरा हम चल से करा दुक्का दुक्का थोंगा हाप से थोंगा हापसन बिरयानी तो थुम चाबा मी की मखा पोले को याम चाबा मी दी तुम चांग दियंग ना हापे चादबा मी चांग दियंग तो दिसे हापे दुतकी नेक्स्ट हाप दिसे सिना तोमाने सेमनी मसला सेम का हाप करके दुका से मोरक मचू से कितना हाप के कितना थोमामिंग बेना दुका तेलो ग्राम चल लगे याम जबिदा ये मुझे लगता है तोला नहीं तोले पता सुने ने ठीक है दुतगी हौजी हापतोइसे मही यामदबिदा मही खरा यारे ओके तारे मैं मथो तो बोले है मैंने ना बोले कमाने से अमुक तंपू की खल्ली तेरी का नंबू आईना मनम से ताबरी सावन हावने अभी नसी से तंपू की खल्ली तेरी का नंबू आईना मैं am ina kalau kau putri putri ha boleh kawal sudah di ngai deh ni तो जी मैम ngau bahau rese thong rese ai se ok se kana kana kan thok pa ne mai dolen atai me mun jala kan da ma ko na le hola ni na ok se na ok kan thok na na ni mo di kana rese se hola sok to ho ge sagem po mor ge sigi pata se chandu le khande chandu se अजे थाव हिजर के थाव का है ये तो सिंग दी से सिग तंग हा के टेको मसाम तंग हा पगे सिंग अंगांग अनीम सु लाकनी लारोय आइना मोय आइना थिन बिरगे ह पिज्जा रगे मोय टेस्ट ऑन के हाँ मतलब पोच रही तुम चाहे पते मी जो पिज्जा कर रहे
तेजपत्ता हांचन से तेजपत्ता हापे जीरा जीरा खरा हापगे अहमदगी ngौबसे मरुई की याई खर चंगल जो पकोन की हापे आते हैं लास्ट मनम लौट लेने लगा मसाला हापन जरे मसाला का नौजो ना sige masulo ka sa lagay diba o kaya ko pero yun na masu kahit ka wala ko bang kasi kasi ma'am masulit atin sorry ma'am masulit ano ngawin masulit ako ulit na jadi sige taging sila yan hanbada okay na sing sa kapila nito yaman dulu yang mau jeruk dari sing si taurus चेंज खाओแล้วก็ลงโชว์ให้खाओ नाมาngầu đấy trong ngầu kia là gì jadi mem sing kita masuk walaupun timing kita koy na kay ham ne kita pergi buruk masuk keren happy orang tidak jadi masuk happy orang juga saya masalah tang happy रहते दूसरे मोरो अशु ने हम हापे आदि उमरो हापे नहीं ना से हापे कैसे ले रहे masuk से जैसे कि दिए ini kedungnya udah ini apa yang mau kai hasan yang sih ngam hasan ya hasan ya ngam hasan ya ayo kita lihat tadi mau kan habis saya kan habis sih lah kan kalau dapat kalau
ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯦ ꯃꯍꯤ ꯈꯔ ꯆꯪꯒꯅꯤ ꯃꯍꯤꯗꯤ ꯍꯥꯞꯇꯧ ꯋꯥꯠꯂꯦꯕ ꯍꯋꯥꯏꯗ ꯍꯥꯞꯄꯝꯗꯥꯏꯅ ꯇꯧ ꯍꯋꯥꯏꯗ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯍꯧꯅ ꯄꯦꯀꯦꯠ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯁꯤ ꯑꯣꯠꯄꯤꯔꯁꯤ ꯁꯤ ꯃꯌꯥꯝ ꯃꯤ ꯑꯇꯩꯗꯤ ꯍꯨꯟꯗꯣꯛꯅꯕ꯭ꯔꯥ ꯍꯨꯟꯗꯣꯛꯅꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤꯗꯤ ꯁꯤꯒꯤ ꯉꯁꯥꯏ ꯑꯣꯛꯁꯥ ꯐꯨꯠꯈꯤꯕꯒꯤ ꯃꯥꯒꯤ ꯃꯍꯤꯁꯦ ꯀꯥꯝꯈꯤꯕꯒꯤꯁꯦ ꯁꯤꯁꯦ ꯃꯥꯡꯍꯟꯕꯤꯗꯕ ꯁꯤꯗ ꯍꯩꯖꯤꯟꯕꯤꯕ ꯃꯥꯡꯍꯟꯗꯕꯤꯗ ꯃꯣꯏꯁꯦ ꯑꯣꯠꯄꯤꯕ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯁꯧꯗꯤ ꯁꯧꯒꯠꯂꯛꯑꯦ ꯁꯧꯕ ꯉꯥꯏꯔꯁꯦ ꯃꯌꯥꯝ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯗ꯭ꯔꯕ ꯃꯌꯥꯝ ꯁꯧꯕ ꯍꯧꯔꯝꯃꯦ ꯁꯧꯋꯤ ꯃꯅꯝꯁꯤꯗꯤ ꯋꯥꯎ ꯃꯆꯨꯁꯤ ꯈꯤꯇꯪ ꯇꯥꯕ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗ ꯍꯋꯥꯏꯖꯥꯔ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯣꯛꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯃꯆꯨꯁꯦ ꯁꯧꯕꯁꯤꯅꯀꯣ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯆꯨꯁꯦ ꯆꯦꯡꯁꯦ ꯈꯤꯇꯪ ꯌꯥꯝꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯜꯂꯒꯦ ꯍꯩꯇꯩꯗ ꯊꯣꯡꯖꯕꯅꯤ ꯑꯗꯨꯝ ꯇꯧꯔꯒꯦ ꯃꯁꯤ ꯂꯦꯝꯅꯗꯤ ꯃꯥꯡꯍꯜꯂꯔꯣꯏ ꯑꯗꯨꯗꯤ ꯁꯤ ꯂꯩꯔꯦ ꯑꯣꯛꯁꯥꯁꯦ ꯃꯁꯤ ꯍꯥꯞꯄꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯐꯖꯗ꯭ꯔꯤꯕꯁꯦ ꯑꯣꯠꯈꯠꯂꯛꯄꯗꯒ ꯑꯣꯛꯁꯥꯗ ꯌꯥꯎꯕꯁꯤꯗꯤ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤꯗꯤ ꯍꯋꯥꯏꯖꯥꯔ ꯈꯔ ꯍꯥꯞꯆꯟꯒꯦ ꯆꯥꯕꯤꯗ ꯍꯤꯡꯕꯅꯤ ꯍꯤꯡꯕꯤꯗ ꯆꯥꯕꯅꯤ ꯅꯩꯅ ꯊꯥꯒꯗꯕꯅꯤ ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯛꯀꯦ ꯁꯤ ꯍꯣꯔꯦꯟ ꯁꯣꯛ ꯇꯧꯕꯒꯤ ꯊꯝꯒꯦ
là cô là sẽ game bomba màn đi quất cái này nó chắc cô là nó mẹ xì cái này nó sọc tàu được sẽ mana cái game này đóอยากมันชิด้วยมาสิเด็สิได้ชาหน้าใจมาคนที่รวยแบบสิเนี่ยมันชิมันเสียทำมันสิได้เอาเลยสองตัวสิอาชีพสเกมผมว่าถ้าสเกมผมนี่อันนี้ก็แมนปัดเป็นดารามันชิได้มาทุกตัวเลยชาวเลยกันนะชาวเลยสิบางคนอาจจะเราใช้สองตัวในนะบางคนนะมันนั่นสินะสเกมผมก็แมนปัดที่ชิหน่วยจริงManam kami ada kunyang ni. Jadi, sungi hawa say. Hawa ay. Hawa say. Sagim pom lagi kanin round. Nang. Amukan sungi kali jadi kadang berkena. Thì vitamin khi đó phải đó hạt thì đó Hawaii jar là phải hạt từ đó chỉ nó hạt tiền này thì nó Hawaii jar kia Hawaii jar là cái gọi là lá cái đâu thì thì một con là cái hạt hay cái mà làm gì hết á đọc xong sport là cái gì ấy xem mà đi sport haru Hawaii jar cái game mà làm chi lại vậy đó nó cầu đi Buka saja. Coba. Masih. Buka lagi. Tema uyunya, ura-ura ini sonde gana khaira. Masih dapat. Khanau ni khanau. Masih sana ka game ma masih sa game bom sila mo. mayam ai mặt thèn chỉ đây để nè sau đi thùng này đấy Hawaii jar mepam này đấy cắt sop sơ này na cái xin là singju này thăm bầu nè gobi nè rồi tới kí rồi từng lấy cái mà em hấp sau tàu rồi xí nữa xí cái này gì sẽ game bom bả xí cái này để thốt ngắt này gì ốc sa ngắt này à tôi anh ngang mới sa này có rồi gì hầu cái hầu rồi không mà lấy cái này sẽ có thể đấy xa là cái chắc là mình rồi hello mèm hay mèm người ta hay nó sẽ đi ở đây ô sẽ đi đi bốn chút tiền thì hầu quáใช้ก็เลยแบบโปรเจกต์อุดมเทรนจะยังผมจะทำติดเขาเนี่ยเขาวิ่งลงเลย
ngang này nữa của nó chích từng tô cả ôm sẽ đi và rất là đồng trắng vô măng rồi rồi ổ xạ chào được mặn cả chị em trong mỗi mình Sinju và Hawaii thì mình có cầm trăng rồi này chơi game bom thế nào hào đấy trên kia này kịp đến giờ nó mới lòi
ꯍꯥꯎꯅ ꯏꯁꯥꯅ ꯁꯦꯝꯃꯒ ꯊꯣꯡꯉ ꯆꯥꯕ ꯌꯥꯏ ꯍꯩꯁꯨ ꯍꯩꯍꯧꯕ ꯁꯦꯝꯗꯅ ꯆꯠꯁꯤ ꯍꯥꯏꯅ ꯑꯁꯦꯡꯕ ꯍꯥꯎꯕ ꯐꯖꯅ ꯑꯣꯔꯤꯖꯤꯅꯦꯜ ꯇꯥꯔꯦꯕ ꯇꯝꯕꯔꯗꯨ ꯄꯥꯝꯃꯣꯏ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅꯤ ꯈꯁꯦ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯃꯤꯈꯩꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯒꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯣꯡꯉꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯆꯦꯅꯦꯜꯗꯨꯕꯨꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪ ꯑꯅꯧꯕ ꯚꯤꯗꯤꯑꯣꯒ ꯑꯅꯧꯕ ꯃꯊꯦꯜ ꯑꯃꯒ ꯁꯦꯝꯕ ꯇꯝꯃꯤꯟꯅꯕ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯇꯨꯡꯗ ꯐꯥꯎꯕ